मैम नहान लेरुब हई पाबीजे गमला सिंबीरगे अहम खबीदे मनपुर नब आउटसाइड चेंब इसाना ऑनलाइन चेंजबी 15 days to 20 days दी थम्बियो है नुसी नुसासे अखोई मनपुर चाहलो आउटसाइड का मानदबनी सिंबियो मनपुर लौरबना नोंग निनी खुद सिंगे सूमायना पाबीजे गमला सिंदोक्तबीद 15 days यामद्रबद अदो सिदी मनपुर लौरबना खुद सिंगे नुमित निनी हमनी सूरे हजिक सिंजरदोने मतम लेतबई खुद सिलौदब अदो सी गमला से तुसी थादोइसी 10 inch की गमला नेब सी फजना होल दे थम्बिगदबनी हाइबदी इसिंग फजना चटनबगी दुग सुमाइना सी अइजे खरुंग अकायबने तुसी हापीजे खरुंग जी नत्रगा एनी नुंग ओन हापगा सो कायब लेते हयेंग इसिंग चार कांदा लेबाक तो चटखिबनेब अदु चटनबनेब हापलोरे सिगी गमला साइज सिदा पांबिसिंगजी था चाही अमा मखाई टू चाही अनि बाउदी थमदैनेब फाइनल द लास्ट तो सिगी 16 inch के गमला जिदा हयेंग फाइनल ओइना थादोइने अदु चाही अमा अनि की चांगदी सिगी 10 inch की गमला जिदा थमदैने अदु मतुंग अखोई सिगी सोइल मिक्सचर से याम इंपोर्टेंट है बसे सिदै से सेमी से वाइना 30% ओर लगा लेबाकना 50% और कंपोस्ट ना 20% है कंपोस्ट एनी या बर्मी कंपोस्ट वगैरह किचन वेस्ट कंपोस्ट वगैरह अखोई संती कंपोस्ट एंटी एनी कंपोस्ट हाप या 20% ने हापीजे अतोपा अइगी इचम चमना ने कनो वाइ ने लेबाक ने कंपोस्ट ने अदुना तो अहेन बा बोन मिल हापके या दुगा मस्टर्ड केक निम केक अदुम पाउडर खजी चाइब कसु कायदे अदु अइगी सिदी इचम चम पोने अदो सी सोइल मिक्सचर से याम इंपोर्टेंट होय को सी फजद्रगदी पानबी जे फजना हौब ngमोदिना हाम सेम गे मतमदा लेबा हपचिल मतुंग द जी हाइबेट चांग सिदा चेरंग जे कोना लौथोक्तोइन हाइदे हाना मागी लेभम दो हाना सेमबिरागा तो हपचिन गी यानाब काय दे उजाला काय यादे एजे चेरंग जी फजद्रे कथल लगे तो मोगी जी जो वाई फजना यावग लाइजे उब्रे वाई के तोला सेमिने सि मनुंग दगा वाई तने रोज गार्डन दे बने को रोज गार्डन दे ने मस्त मखादा मराजे फाउदोगा चत मरा फजल चलीजे उब्रे मुना लाइव लेबाक सिदैदी हेन हापोइदैनेब सी पानबीजी हंदक पांडगजो मथंग चाहिददी पाजन सुरजोदना पांदोइनी मपान गिरा सी बुंदन मपान गिने सी ममिंग थाईलैंड थाई सबेन है अमा अचौब पुंगो अचौबदो दु लैगे जतने बदु लोइगिरंब मार्केट थोप अचौबदो अदु लेरमदबै सी सिवेन लेरप सिजो अचौबदी अचौबने कयाम चाउदोइनोदि खंगदे नेट थीबदम थोपने थाईलैंड गवा सबेन ने थीबद तो हम हाइजरंगे सिगिजे ग्राफ्टेड सिदा तौरिनेब सिगी जगह आजिदा अदो एनी सिगी मखा द हौरक लौथोकपिगदबने नत्ते तागदी सिदे हे हौन मतमदा सिगी मथक की ग्राफ्टेड पार्ट अगदी
ꯃꯥꯒꯤ ꯊꯥꯏ ꯁꯕꯦꯟ ꯍꯥꯏꯔꯤꯕ ꯄꯨꯡꯗꯣꯟꯁꯦ ꯁꯤ ꯄꯥꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯨ ꯁꯤꯈꯤꯅꯤ ꯃꯈꯥꯗ ꯍꯧꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯒ꯭ꯔꯥꯐꯇꯦꯠ ꯄꯥꯔꯠꯁꯦ ꯋꯥꯡꯕꯒꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯍꯥꯏꯗꯤ ꯆꯣꯠꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯂꯩꯕꯥꯛ ꯊꯣꯟꯖꯤꯟꯕ ꯂꯩꯔꯔꯣꯏ ꯇꯣ ꯁꯤꯒꯤ ꯕꯣꯔꯣꯏꯁꯦ ꯃꯥꯒꯤ ꯒ꯭ꯔꯥꯐꯇꯦꯠ ꯄꯥꯔꯠꯁꯦ ꯌꯥꯝ ꯅꯦꯝꯃꯤꯁꯦ ꯁꯤ ꯒ꯭ꯔꯥꯐꯇꯦꯠ ꯄꯥꯔꯠꯁꯦ ꯆꯣꯠꯍꯜꯂꯒ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯔꯒ ꯂꯩꯕꯥꯛ ꯊꯣꯟꯖꯤꯜꯂꯒ ꯆꯣꯠꯍꯜꯂꯒ ꯊꯝꯕ ꯌꯥꯗꯦꯕ ꯁꯤ ꯍꯦꯛ ꯆꯣꯠꯍꯟꯕ ꯃꯇꯝꯗ ꯁꯤꯗꯣꯏꯅꯦꯕ ꯄꯥꯝꯕꯤꯁꯦ ꯃꯔꯥꯁꯦ ꯐꯖꯅ ꯊꯣꯛꯏꯁꯦ ꯃꯔꯥ ꯐꯖꯕ ꯑꯣꯏꯗ꯭ꯔꯤ ꯁꯤꯗꯤ ꯑꯁꯤꯒꯤ ꯄꯨꯡꯗꯣꯟꯒꯤ ꯇꯥꯏꯞꯇ ꯂꯩꯕꯥꯛꯁꯤ ꯀꯥꯏꯗꯧꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯁꯤꯅ ꯁꯤꯒꯤ ꯂꯩꯕꯥꯛꯁꯤ ꯈꯖꯤꯛ ꯐꯖꯗꯅ ꯂꯥꯛꯑꯦ ꯂꯩꯉꯣꯏ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯅ ꯃꯔꯥꯁꯨ ꯐꯖꯅ ꯆꯠꯂꯝꯗ꯭ꯔꯤꯕꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯂꯩꯕꯥꯛꯁꯤ ꯀꯦꯟꯈꯔꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯀꯦꯜꯂꯒꯁꯨ ꯑꯀꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯁꯨ ꯁꯤꯒꯤ ꯄꯥꯔꯠꯁꯤꯗ ꯒ꯭ꯔꯥꯐꯇꯦꯠ ꯇꯧꯔꯤꯅꯤ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯃꯐꯥꯎ ꯍꯧꯍꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯁꯤ ꯄꯥꯔꯠꯁꯤꯗ ꯒ꯭ꯔꯥꯐꯇꯦꯠ ꯇꯧꯔꯤꯅꯤ ꯃꯔꯥꯕꯨ ꯊꯣꯛꯂꯦ ꯃꯈꯥꯗ ꯁꯤꯁꯨ ꯆꯦꯔꯪ ꯂꯣꯏ ꯁꯤꯒꯥꯏꯔꯅꯤ ꯆꯦꯔꯪꯁꯦ ꯃꯣꯏ ꯆꯦꯔꯪꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯆꯦꯔꯪ ꯑꯗꯨ ꯁꯤ ꯆꯦꯔꯪꯁꯤꯒꯤꯗꯃꯛ ꯀꯩꯅꯣ ꯇꯧ ꯂꯩꯕꯗꯣ ꯄꯥꯝꯃꯨꯔꯦ ꯍꯥꯏꯗꯤ ꯃꯔꯥ ꯃꯈꯥꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯧꯊꯣꯛꯄꯗꯣ ꯄꯟꯗꯣꯏꯅꯤ ꯃꯔꯥ ꯐꯖꯅ ꯆꯠꯂꯝꯃꯤꯁꯤ ꯑꯩꯅ ꯁꯤꯗ ꯐꯩꯔꯞꯅ ꯊꯝꯖꯔꯤꯁꯦ ꯄꯥꯝꯕꯤ ꯁꯨꯃꯥꯏꯅ ꯊꯝꯃꯗꯤ ꯐꯩꯅ ꯆꯠꯈꯤꯕꯒꯤ ꯄꯣꯖꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯌꯨꯡꯍꯟꯕꯅꯤ ꯁꯤ ꯄꯥꯝꯕꯤꯁꯤꯗꯤ ꯒ꯭ꯔꯥꯐꯇꯦꯠ ꯅꯠꯇꯦ ꯀꯩꯅꯣꯗꯒꯤ ꯃꯁꯥ ꯀꯛꯑꯒ ꯁꯦꯝꯕ ꯄꯥꯝꯕꯤꯅꯤ ꯁꯤꯗꯤ ꯆꯦꯔꯪ ꯐꯕꯅꯤ ꯁꯤ ꯂꯧꯊꯣꯛꯀꯦ ꯇꯥꯔꯣꯏ ꯆꯦꯔꯪꯗꯤ ꯁꯨꯃꯥꯏꯅ ꯐꯨꯔꯒ ꯂꯧꯊꯣꯛꯄꯤꯕꯁꯨ ꯌꯥꯎꯕꯅꯤ ꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯋꯤ ꯆꯦꯔꯪꯁꯦ ꯍꯧꯗꯣꯡ ꯑꯁꯤꯗ ꯀꯥꯔ ꯁꯥꯟꯅꯔꯤꯁꯦ ꯊꯥꯏ ꯕꯣꯔꯣꯏꯅꯤ ꯁꯤꯅ ꯑꯆꯧꯕ ꯑꯉꯥꯡꯕꯗꯨꯅꯤ ꯃꯨꯜꯂꯀꯥꯟꯗ ꯁꯤ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯕꯅꯤ ꯁꯤꯗ ꯃꯣꯏꯁꯤ ꯅ꯭ꯌꯨ ꯒ꯭ꯔꯣꯠ ꯂꯥꯛꯄꯗ ꯃꯄꯥꯟ ꯁꯥꯗꯣꯏꯅꯦꯕ ꯑꯔꯤꯕꯗ ꯁꯥꯗꯦ ꯃꯣꯏꯗꯤ ꯅ꯭ꯌꯨ ꯒ꯭ꯔꯣꯠ ꯂꯥꯛꯄꯗ ꯁꯤ ꯍꯟꯗꯛ ꯊꯥꯔꯣꯛꯄꯗ ꯄꯥꯟꯕꯗꯤ ꯌꯥꯏ ꯄꯥꯜꯂꯒꯁꯨ 2-3ꯗ ꯍꯦꯟꯅ ꯄꯥꯜꯂꯣꯏ ꯃꯊꯪ ꯆꯍꯤꯗꯗꯤ ꯐꯖꯅ ꯄꯥꯟꯒꯅꯤ ꯑꯗꯨꯅ ꯋꯥꯇꯔ ꯑꯦꯄꯜꯅꯦ ꯑꯁꯤ ꯀꯂꯔ ꯋꯥꯏꯠꯅꯦ ꯔꯦꯗꯇꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯔꯦꯗꯇꯨꯁꯨ ꯂꯩꯔꯛꯀꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯋꯥꯏꯠꯇꯪ ꯑꯣꯏꯔꯝꯃꯤ ꯑꯁꯤꯗꯤ ꯁꯤꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯤ ꯊꯝꯈꯤꯒꯦ 20 days ꯃꯨꯛ ꯊꯝꯈꯤꯒꯦ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯈꯖꯤꯛ ꯐꯖꯕ ꯋꯥꯠꯂꯦ ꯅꯧꯔꯤ ꯇꯥꯔꯦ ꯈꯔ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤ ꯃꯣꯏꯒꯤ ꯒ꯭ꯔꯥꯐꯇꯦꯠ ꯄꯥꯔꯠꯁꯦ ꯌꯥꯝ ꯂꯩꯕꯥꯛꯀ ꯌꯥꯝ ꯅꯛꯅꯅ ꯂꯥꯛꯑꯦꯕ ꯁꯤ ꯃꯊꯛꯁꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯄꯤꯕ ꯌꯥꯔꯅꯤ ꯃꯣꯏꯅ ꯆꯦꯔꯪ ꯄꯥꯝꯕꯤꯁꯦ ꯅꯧꯔꯤ ꯃꯣꯏꯅ ꯆꯦꯔꯪꯒ ꯂꯧꯊꯣꯛꯇꯕꯤ ꯂꯥꯛꯏꯁꯦ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯂꯧꯊꯣꯛꯄ ꯐꯖꯅ ꯅꯞꯄꯤꯁꯦ
ꯁꯤ ꯆꯦꯔꯪꯁꯦ ꯑꯗꯨꯝ ꯊꯝꯖꯤꯟꯕ ꯃꯇꯝꯗ ꯆꯥꯎꯕ ꯊꯤꯟꯕꯅꯦ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯀꯧꯕꯤꯔꯣꯏꯗꯕꯁꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤ ꯊꯣꯡꯒꯠꯂꯛꯄ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯒꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯍꯟꯒꯅꯨ ꯁꯤ ꯌꯧꯍꯟꯒꯅꯨ ꯁꯥꯏꯁꯤ ꯁꯤ ꯍꯦꯛ ꯆꯣꯠꯄ ꯃꯇꯝꯗ ꯀꯩꯅꯣꯁꯦ ꯄꯥꯝꯕꯤ ꯃꯊꯛꯀꯤ ꯄꯥꯝꯕꯤꯁꯦ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕꯁꯦ ꯁꯤꯒꯤ ꯒ꯭ꯔꯥꯐꯇꯦꯠ ꯄꯥꯔꯠꯀꯤ ꯃꯈꯥꯗ ꯑꯦꯅꯤ ꯆꯣꯡꯃꯛꯄ ꯅꯧꯅ ꯊꯣꯛꯂꯛꯄ ꯕꯠ ꯃꯈꯩ ꯂꯣꯏ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯊꯛꯀꯤ ꯄꯥꯝꯕꯤꯁꯦ ꯐꯖꯅ ꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯃꯈꯥꯏꯗꯨꯅ ꯁꯨꯝ ꯀꯩꯅꯣ ꯏꯟꯈ꯭ꯔꯒ ꯃꯈꯥ ꯊꯪꯕꯗ ꯅ꯭ꯌꯨꯇ꯭ꯔꯤꯟ ꯐꯖꯅ ꯆꯤꯡꯉꯒ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯏꯁꯤꯡ ꯐꯖꯅ ꯑꯗꯨꯝ ꯆꯥꯏꯕꯤꯌꯨ ꯁꯤꯁꯦ ꯑꯅꯤꯁꯦ ꯅꯞꯁꯤꯟꯅꯩꯅꯦꯕꯀꯣ ꯁꯤꯁꯦ ꯍꯣꯏ ꯁꯤ ꯁꯥꯏꯗ ꯇꯧꯔꯤ ꯁꯤꯁꯨ ꯁꯤꯗ ꯅꯞꯄꯤꯅꯤ ꯁꯤꯁꯨ ꯁꯤꯗ ꯅꯞꯄꯤꯅꯤ ꯋꯥꯇꯔ ꯑꯦꯄꯜꯒ ꯁꯤꯒꯤ ꯂꯤꯆꯤ ꯄꯥꯝꯕꯤꯁꯤꯒꯗꯤ ꯃꯁꯥꯗ ꯊꯥꯕꯅꯤ ꯃꯣꯏꯅ ꯂꯣꯏꯕꯒ ꯏꯁꯤꯡ ꯐꯖꯅ ꯏꯁꯤꯡ ꯆꯥꯏꯕꯗ ꯐꯖꯅ ꯖꯔ ꯖꯔ ꯆꯠꯂꯤꯁꯦ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯃꯊꯛꯇ ꯂꯩꯇꯕꯤꯗ ꯁꯤ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯁꯣꯏꯜꯁꯦ ꯐꯖꯅ ꯁꯦꯝꯃꯛꯄꯩꯅꯦꯕ ꯁꯤ ꯏꯁꯤꯡ ꯇꯨꯡꯉꯒ ꯂꯩꯔꯗꯤ ꯀꯩꯅꯣ ꯇꯧꯗ ꯁꯦꯝꯃꯒ ꯊꯝꯕꯅꯦ ꯁꯤ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯂꯩꯔꯤꯁꯦ ꯂꯩꯕꯥꯛ ꯁꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯍꯧꯖꯤꯛ ꯁꯦꯝꯕꯗ ꯀꯝꯄꯣꯁ ꯅꯨꯡꯄꯣꯁ ꯐꯖꯅ ꯍꯥꯞꯈꯤꯕꯅꯤꯅ 1 month 2 month ꯃꯇꯨꯡꯗꯒꯤ ꯑꯣꯏꯅ ꯁꯤ ꯏꯁꯤꯡ ꯆꯥꯏꯕꯗ ꯁꯤ ꯆꯪꯉꯤꯕꯁꯦ ꯑꯗꯨꯝ ꯂꯩꯕꯥꯛ ꯋꯥꯠꯄꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯨ ꯂꯣꯏꯈ꯭ꯔ ꯏꯁꯤꯡ ꯆꯥꯏ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯀꯨꯠꯊꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯁꯤꯕ ꯃꯁꯥ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯀꯛꯊꯠꯄꯤꯌꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯁꯦ ꯑꯗꯨꯝ ꯀꯛꯊꯠꯄꯤꯗꯧꯅꯦ ꯍꯥꯏꯗꯤ ꯑꯁꯤꯕ ꯃꯁꯥꯗꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯗꯨꯝ ꯀꯛꯄ ꯌꯥꯏ ꯀꯣꯝꯂꯥꯗꯒ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯄꯥꯝꯕꯤꯁꯦ ꯈꯔꯕꯨ ꯐꯖꯔꯝꯃꯦ ꯑꯥꯗꯗꯤ ꯌꯥꯝꯃꯟꯗꯅ ꯈꯟꯐꯝ ꯈꯪꯗꯕꯖꯥꯠꯅꯤ ꯁꯤꯒꯤ ꯒꯝꯂꯥ ꯂꯩꯔꯤꯕꯁꯤꯡꯁꯦ 10 inch ꯒꯝꯂꯥꯅꯦꯕ ꯁꯤꯒꯤ ꯒꯝꯂꯥꯁꯤꯗ ꯃꯣꯏ ꯄꯥꯝꯕꯤꯁꯤꯡꯁꯤ ꯁꯥꯡꯉꯕꯗ 2 years ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯃꯦꯅꯦꯕ ꯑꯩ ꯃꯊꯪ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯐꯥꯏꯅꯦꯜ ꯑꯣꯏꯅ 16 inch ꯒꯝꯂꯥꯗ ꯂꯣꯏ ꯊꯥꯗꯣꯏꯅꯦ ꯁꯤꯒꯤ ꯒꯝꯂꯥꯁꯤ ꯊꯥꯕꯗ ꯑꯗꯨꯝ ꯄꯥꯟꯕꯗꯤ ꯉꯝꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯌꯦꯡ ꯃꯍꯩ ꯍꯦꯟꯅ ꯄꯥꯟꯕꯗꯣ ꯑꯆꯧꯕꯗꯅ ꯍꯦꯟꯅ ꯄꯥꯜꯂꯛꯀꯅꯤꯕ ꯐꯥꯏꯅꯦꯜ ꯑꯣꯏꯅ 16 inch ꯒꯝꯂꯥꯗ ꯊꯝꯗꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯨꯟ ꯇꯧꯕ ꯑꯗꯩꯗꯤ ꯍꯥꯔ ꯍꯥꯞꯄ ꯑꯗꯨ ꯂꯣꯏ ꯎꯠꯆꯔꯛꯀꯦ